KHONGJOM HAYENG LAMTHAGADOURIBA BHARAT JODO NYAY YATRA SHARUK YABA LAKPA MUMBAI Youth Congress की LUCHINGBA Suraj Singh Thakur na Tonglakpa flight adu Leichil ka HENNA THABA na MARAM OIRAGA Bangladesh की Dhaka Airportta emergency landing Toukhre Indigo flight adu Mumbai dagi Guwahati tamna lakpani adumainamag flight aduna Guwahati yogadaba kilometer chamri rom watingaida Leichil ka HENNA THABA na MARAM OIRAGA ubagi changwalakpadagi tangai fadana emergency landing adu tawkhibani haire Suraj Singh Thakur na social media da thagalakpa post amana hai flight adu khudong chadaba sina maram oiraga chatkadaba lambi dagi na thaiduna Dhaka Airportta emergency landing tawkhibani masina passengers singi passport yaudana international border landuna changsin bataki thawdok asina maram oiraga flight adu gi passenger khudingmak flight manungda pung 8 rom laikhe haire Flight aduda Tonglakpa atopa passenger amana X thagalakpa post amana hai flight asigi atopa crew sing laktuna pantungpham yongna amuk chatnabagidamak flight asida tonglakiba passenger chamaga humputara nipana pung 3 rom ngaiduna laikhe haide khudong chadaba asigi matangda airlines asigi maikedagi su Leichil ka HENNA THABA na maram oiraga flight asi divert tawduna Bangladesh ta emergency landing tawkhibani haina paukhum piraki adumoinamak flight adu karamba matamda Bangladesh thadoktuna Guwahati da chatkadagi habigi matangdadi wafam ama fawba palakhide